खुरुमजरे ISTV पाउमियंग ताबिरिबा सिंगमुतराम नोकजरे हुजिमरोबा पाउ इम्फाल ईस्ट कमांडो ना नोंगमै कापदा मियोय अमा सेन खिबा अमदे अमा सोगन खिबा थौदोकपो यानिंगदबा फोंदोकतुना मतम कक्तबा इम्फाल उख्रुल लंबी बन हौख्रे मणिपुर दा तंगदु लैताबा अमसुंग साउखटपा पुरके हायरबदे कांग्रेस पार्टी मरु फंगना मुथतपा तंगाई फदे हाइना यूनियन होम मिनिस्टर ऑफ स्टेट किरेन रिजिजुना हाइख्रे अमदे मापन सुबा मयक चटपा नुमित निंगसिंग थौरम मिलालना सिंदुना जेम हॉल दा पांगथुख्रे हौजिमा पुंगे पाउ ngarang numidang lamlai police station gi manung chanba kangla sangom sang lambida Imphal East Police Commando kangbu amana Chevrolet car ama khamna na ba haibada khamdana thauki haibadagi commando kangbu aduna tanaraga nomai kapada mahairoi ama sikhiba amadi mi amana sokhiba thaudokpu yaningda phongdoktuna JC semduna ngasidagi Imphal Ukrul lambi banhokre Ngarangi thagdok aduda laikhidraba mahairoi adudi khurai konsam laikai bamon lairaktagi konsam korongan ba alias nanau sei tara taret apokpa rajen amadi soklaba mi adudi Vivek Singh hiang thangdagini makhoi ga lakminaba mi ani khurai konsam laikai dagi Chandam Premananda amadi Phubala dagi CS Manoj Kauba mi anisu police na phakri hari Mahairoi ama sian kiba amadi atopa amana sogan kiba thogdokpu yaningdaba phongdoktuna ngasi khurai konsam laikai gi akoibada lairiba miyamna khurai Popular High School ground da mifam pangthokre Mahairoi ama sikiba amana sogan kiba ga loinana mi ani phajin kibagi thawongbu ngasi pangthokkiba miyamgi mifamna yaningdaba wafam phongdokna ke mera paibi luchingbi amana thogdosi police ki ka henbani phongdokhe isai jo pon mak samai taw jo mogi action de ki re Kidana Kamoya the Angango, Saidana Tangana Pudana Saidana Zuma Hotno, Adusuna Tabita Hector Mibu Punshi, Mange Kanana Dita Waidori She, Makata Haibabo, Puliski Mamuja to the Ningi, Henmanle, Bazanga Toba Moina, Isa Isu Mayum Nazu Mazama Sudo, Naikona Kamoya, the Disiel, Mayum Nazu Halodana. Hello, there, Massa, Suman was Hannah the Zoo. Suman was Hannah Massado, La Colana, over the Laura, the Mum, the Gama, the Young and the Jenba. And Haludana Hatari Hate, Masana Kata Tamagachi, Anang Massa, the Hato is a Shikariman, Anzigi. Zimaya Ponamale, and behind a D. Hanazuya, Mapupan, the Langaki, Chimoina, Shikari, Kaino, when an actor is Ivoco. When you want the kid, then come the Yangi. I do not want to Sumana, had some Halagadi. Ako'y kamay kangdori mama ako'y sa kamay kangdori isa sum da sa thokpa yak tadi ako'y kamay lehodori yung sida Amarom da ngasi pangthokhiba miyamgi mifamna koro hanbaga loinana phajin khiba mi khudingmak micham ngaktani makhoi da makhal amatagi ek amata panba yaroi condition amata yaudana makhoi custody dagi thadokadabani thaudo adura chenaba police personnel khudingmak thabak tagi suspend tawbaga loinana ain gi matung ina chairak pigadabani sarkar amadi JSC ga yanadriba fawba asiba haksang logdaba haina warapna ke mifam amaga loinana mafam aduda wakat mifam chatharingai da kendra gi MLA NG Bijoy laktuna kiba thawdok adugi matangda miyamda marik chumna khangan ke wangang ba loibaga miyoi kayana Imphal Ukrul lambi da tayar mai thaduna lambi thingbagi khongjang sangsin ba hokre Manipur Police Commando na mahiroi ama nongmaina kaptuna hat kibagi mayokta M Shuna hayeng mahei tampham sangsing kudingmakta paktakna na wakani pham phamgadawre M Sume loi sangda pangthokpa pawgi mifam amada Union gi General Secretary Manjit Sarang themna NG Mangi Higher Secondary School da Class 12 Thakiba Konsam Korongan Babu Nongmaina Kaptuna Hatkiba Commando Personnel Sing Cherak Pigadabani Gari Khamu Yade Haiduna Nongmaina Kapa Ka Henbali Chatni Miyad Asiga Mari Lenana Semkiba JSina Sangsilakpa Thabak Kudingmak M Shuna Sawatkani Hade Expressha khara pira kanda koi lamdam sida no makang na misi mina thokpagi problem si koi ngasi degi hariba thogdo sina lohela se amadi hariba thogdo sida general Manipur Police Commando gi koi mari lenaba kudingmak haitare Manipur government na chapchaba inquiry ma chathabira kanda makoi gi chapchaba maral gi matungina phangum thokpa dandi du punishment du hinbi haiba Manipur da tangdu laitaba amasung saukatpa purake hairabadi Congress Party maru phangna muthatpa tangai fade haina Union Home Minister of State Kiren Rijiju na ngase Sandal Town Hall da pangthokiba June amada pangthokadaba ADC Mikal gi damak BJP candidates singi campaign da phongdokre
थौरमदुदा बीजेपी मणिपुर की जनरल सेक्रेटरी एडमिनिस्ट्रेशन एस अश्विनी कुमार, यूथ मोर्चा की प्रेसिडेंट ओ मालेस, वाइस प्रेसिडेंट आइस जयदेवा, हानगी प्रेसिडेंट शांति कुमार चिंबा कया सरुक याखी। थौरंग मरी लेना अश्विनी कुमार फोंदोखिबदा मणिपुर सरकार एडीसी मेंबर सिंबु पावर अमता पीदना तोलोब खर पीरगा इम्फालदा येन लोइबगुमना थमलगा मतम मांगनख्रे हाइना मराल सिखी। किरेन रिजिजुना मखा ताखिबदा इंडिया हेक निंग तमलकपदगी कांग्रेस इंडिया पाइदुना लाकले। पार्टी असिना लाना लमजिंगबदगी निंगब कायरबा नहारोल कयाना लालौलोब सेंगतखिबने। लालौब मसिंग यामना थोखिबसी कांग्रेस की दायित्व ओइगनी। सेंटर दा बीजेपी पालबसु मणिपुर दा कांग्रेस पालबदे साखत थौरांगदा माय पाकप ngamloi awang nongpok lamdam gi state sing asi world class ki lambi thongna samna hanana ba khonade laibak thibadi ngasi fawada manipur dagi nongmata fawba nungai ba paw amata taba phangre ban blockade amadi mihat mipun gi pawna nongma kangdana thogle manipur sarkar na mai pakpa thabak amata pangthokpa ngamdre haikhe मणिपुर कल्चर अमसुंग स्पोर्ट्स ता मांगजिल थारिबसे सरकार ना होनबदगी नते मियाम ना मदी लनाय ओइना होनजबदगिने मियाम की खंद्रबा सरकार असे सिंदोकनबा मियाम की पांगल ओइरिबा मिखलदा निंथिना वारेप लहोबा मथौ ताई मियाम बु वाहनबा मियोइसिंग हंजिन हंजिन मिहुत ओइना खलबदी कानबा फंगलोइ फोंदोखे I want to listen good news. I want to listen the new projects have come up in Manipur. The Manipuri youth, boys and girls have achieved many things. It's good to have good news. But in the Home Ministry, early morning when we get the news of killings, violence, strikes, I get very, very disappointed. This is not what we aspire for. This is not what we want to see our society to be. Those people who are responsibility, those people who have been given the mandate, given the full responsibility to take care of Manipur, they must own the responsibility. So please remember, this is an autonomous council election, but this is very important election. Because our ultimate aim is to overthrow the Congress government in Manipur and bring in BJP government. Now, if we have to bring BJP government in Imphal, then we must able to clean all the Congress and other parties present in the autonomous district councils. This will be the road to the future. Mapal Suba Mayak Zatpa Numit Ningsing Thoram Milal na Sinduna Jem Hall the Pantukre, Thoram Aduda Education Minister M. Okendro, Milal Gi Gamthang, Luching Purel, Morang Them Naukamba Mite, Civil Society Organization Amade Mahiru Kayana Sarugya Ke. Idol Iek Chakot Naba Honaramba, Sungsubam Akabagi photo da Miam na Laisu Katuna Ikai Kumnabot Ke, Milala Sinduna Pantokiba Mite Mayak Sangdam Nabada Makomatangta, Krapasingda, Manamatum Singento Ke. Milal gi ngamthang luching purel moirang them naukambana lamdam sigi lol amadi mayek sakwat hananaba tongan ba ministry ama thambiu haina dabi tawke me tara nipala si mayek zatpa numit haina pangthokliba thoram asibu leiba ki thakta pangthokpa thoram ama ohenbiu haina sarkar da taksin ke ngasi ge lenga puno sakhangbi na bo hone biraba asumbagi sauthok jaba nungai jaba se masi milan na pangthokpa ba se masi maram sa da bara khanjare maramdi Aikoi Milan mayek nate sidi Manipur go iba mayek ni state sigi mayek ni asin maram warega asu mayek se chane ma hore ba sigi damakta ma palak suba sidi Milan na sinja lanjara pangthok jabani tararu suba pangthok bodadi go mena lenga ko ba thoram oina sinbiraga di hudde pangthok pagum masi yana phagadra khanjai masi mayamna Milan ge mayon ubase modu warega di Milan khate mayo uraro lepa miyang gi ni khanbiraga de khan Education Minister M. Okendrona Milalna Manipuri lol amade mayeki damak laukiba thodang bo singthake haujikti education department amade milalgi oina hona khiba mayam adugi mahai chare haiba yare mana makha taraduna landam asida ban blockade yamna toibada mairoi singda saungna saitheng kaya phangi landam asida ban amade blockade na singba tawbada mairoi singda apan ba pibiganu haike dugalai ko mama pa singna milalna ekoi punna education che maching leba sata puthok se na Hogala liba iho marak se koi tattana ban blockade aduga satada kudong thiba piba school gi oja singda kudong thiba piba tattana school gi thongan da wakat mi pham haman ba satra singbu
पिगलीबा ngang स्कूल बोम नंगसनबीगन होने चे मथबाक यालगा लेफनबा मसिगी सिस्टम सिगी कल्चर सिदे कोई मुथतप मथौ तारे सेंटर की बीजेपी गवर्नमेंट ना ट्राइबल सिंगी खुदोंग साबा मसुंग फन कया थादबा पामलबसु ममांग दा सेंफम कया स्टेट गवर्नमेंट ना लाना सिजना खिबना मरम ओइदुना पिथबा ngamdabani हाइना ट्राइबल अफेयर्स के यूनियन मिनिस्टर ज्वाल ओराम ना फोंदुखरे ADC मिखल गमरी लेना सेनापति की मिनी स्टेडियम लंपाक्ता पांथोखिबा मियावगी मिफम अमदा वाफम असि फोंदोखिबनी थौरम असिदा बीजेपी की नेशनल एग्जीक्यूटिव मेंबर तापिर गाव स्टेट प्रेसिडेंट टीएस चाउबा वाइस प्रेसिडेंट मंगितोन यावना पार्टी की लुचिंग बकयाना सरुक याखे स्टेट प्रेसिडेंट टीएस चाउबना ट्राइबल डिपार्टमेंट असि मिनिस्टर ओइखिबा कयागी चेंदान फम ओंथोक्ले चिंगदा पाखकदबा साखत थौरांग कया अतोपदा ओइना सिजिनबा असि थिंगनबा मतिक साबा ADC की म्यूट खनसे हाइखि यूनियन मिनिस्टर ज्वाल ओरामना ममांगदा सेंटर न थादखिबा सेनफम कया लाना सिजिनखिबना ngasi चिंगी मफम सिंग सोथना लेरि मखाताना सेनफम पिथबदा अकीब फावरे मसी प्राइम मिनिस्टर ऑफिस की अखनबा कांगबुना येंसिनबा होरे ADC असि मियाम अमसुंग सेंटर की मरक्ता थोंग अमा ओइगदौरिबनी हाइखि तो विचार करो कांग्रेस पार्टी का माइंडसेट क्या है व्हाट इज देयर माइंडसेट SC ST OBC माइनॉरिटी सब पशु कल्याण ये कल्याण विभाग मैं पैसा देने के लिए तैयार हूं लेकिन मणिपुर सरकार यहाँ का कौन एजेंसी द्वारा लोगों को ड्रामा लोगों को 5% 4% में सूद मिले मैंने लोन देना है उसको तय नहीं कर पा रहा है और उसका चैनलाइजिंग एजेंसी नहीं है। आप सोच लीजिए मणिपुर सरकार का स्थिति क्या है। तो इसलिए हम पैसा देंगे विल गिव फंड टू मणिपुर बट व्हाट इज द गारंटी दैट मनी विल कम टू सेनापति इस डिस्ट्रिक्ट में आएगा उसका क्या गारंटी है कोई गारंटी नहीं है। नेशनल एग्जीक्यूटिव मेंबर तापिर गावना बीजेपी असि कांग्रेस सरकार की मायोक्त लेबनते मखोगी सना कांगलोन की मायोक्त लेबनी हंदक पांथोगदौरिबा ADC मिखल असि मतिक साबा मिहुत खनबा ngamnanaba NSCN-IM ना मियाम दा किहनबा अमसुंग अकाइबा थबक चथबिगनु मसि चथरक पतारबदे यानखिबा चना कांगलोन थुगाइरे हाइना लौगने अमरोमदा कांग्रेस ना सथरिबा कांगलुप नाइबा लालोंग असिदगी मियाम ना सेक्शन सि हाइखे We are putting up 21 candidates in autonomous district councils in these districts. Now it is you to decide. Whom do you like? Whose party do you like? In Nagaland, NPF is our big brother, but in Delhi, BJP is big brother of Nagaland. But in Manipur Autonomous District Council, we are friends and we are fighting friendly against each other. In essence, we will facilitate our brothers and sisters of both NPF and Bharatiya Janata Party. Let the village councils, let the village brothers and sisters decide the fate of their future. जुको तंपाकी सरुक खरा नागालैंड लौसिनबा थौरांग तौरिबा सिदा मणिपुर गवर्नमेंट ना अथुबा मतमदा मियामदा असेंबा फिरेब अमा खंगनरबदि माओ काउंसिल लौरलिबा ngamkhai kanbagi ihoda nipkona mateng pangani haire handaki जुको तंपाकी वाथोगसि लाइन लौब चुमलोय नागालैंड लेंगा की मतeng यावना निसांग सितना मणिपुर गी ngamkhai लांसिलकलिबा असिगी मणिपुर लेंगा ना तुमिना लैथोकलिबा करिगिनो हिरामसिदा चीफ मिनिस्टर ना अथुबा मतमदा मियामदा फोंदोफम थोई माओ काउंसिल की इसिलेनाव सिंगना ngamkhai गी दमक थौना लिंगजेल लेना ngamkhai ngakliba singbu nipkona थागतले मतम साना मियामदा ई पाउ पिरकपा असि मियामना माओ काउंसिल गा चटमिनदुना मणिपुर गी ngamkhai अमसुंग येलोमी सिंगी इमोशनल इंटीग्रिटी ngaknaba changsinminaba mathau tai माओ काउंसिल ना लखलकपा थौरांग पुमनमक निपकोना मतeng पांगनि हारे सिंगी जाखत थौरांग की थबक पाइखलकनि खनबा मियोइदा ADC मिखलदा माइ पाखनबा तंगाइ फदे हाइना प्रोफेसर प्रियोरंजन ना ISTV न्यूज की डेस्क एडिटर रिचार्ड रंजन गा उनाबदा फोंगुखरे माना मखा तारादुना ऑटोनोमस डिस्ट्रिक्ट काउंसिल मिखल से यामना मरु ओई ममांगी मिखलगा हंदकी मिखलगा चाउना खेनबा लैरे ममांगी मिखलदा मिरेप थादोक्तनबा अमदि का हेना अकियकंग पीबगी थौदोक लैखि अदुबु हंदकी मिखल असिददि अपनबा पीबगी सांग हंथबना करंबा मिरेप खनगनि हाइबसि प्रजा सिंगना मुन्ना खंथबा मथौ ताइ हाइखि लुरिबदि चिंगी प्रजा सिंगना करिगिदमुक्ता
ADC gumba adigi village authority gumba makoi singsi hena makoi gi miyeng changai gen haibisi kari gen haibita chingi chakot khongthang amasung chingi welfare se sida institution ahum MLA mathang the ADC gi member mathang the village gi authority haiba political institution ahum sina koi gi praja gi government ki paisa thadaba amnu chakot tharang se pairi bani praja singa nungaite haiba village gi level gi authority di khungang du leiriba miyoi singna kar control tawjaba ngami adu madai da karan to sing chakot khongthang gi mayok to leiba miyoi sing do village control to ngami adu ADCV gi level adu MLA gi level sidana hujik si praja gi control si am kan leite aduna prajana hairiba ADC se strengthen toba properly election toba ar MLA singsi henena responsible when by se prajana pamai aduna ni chingda praja singna ADC gi election sida hanak siamna support phangi bese prajana wakan khalle herega aigi representative oigodoriba miyoi singdo khanbado madu ning tamna khanbiu prashada chapigunu haibise ai thamjaningi Kumbidagi moirang phawbagi lambi asi asuki matik phattabadagi lambi asida chathok chashin tawribasingda khudong chadaba kaya mayoknari haina Light and Medium Motors Transport Association kumbina thadorokpa cherol amana hade lagliba megi tang kuntra phawbagi manungda mari leinabasingna samjin bidrabade mathangi numittagi ban yauna makhal makha kaya gi khongjang sangsilagani haina cherol asina makha tare loinana lambi asi samjinbagi matangda sangchilakpa khongjang singda praja miyamna mateng pangbina ba association asina aroibada appeal tarokle Kurai Kendragi manung chanalai ba kongba turel bu lu nana amasung ising sijinaba yanana ba thamnana bagi pandamda Kurai Popular Club tagi kongpal thong phawbagi turel khongnung sengbagi thorabama ngasi United Library Education Social and Culture Organization Netaji Memorial Club amasung kongpa laishram laikai GP ga khusamnaduna Manipur Pollution Control Board ki makhada pangthokre khongthang asiga mari leinana club ki mihut amana handak ising phangdabagi awaba mayokna khiba adu matung tarakpada mayokna danaba amasung lairiba ising ase sijinaba yanaba afaba ising oina miyamda phanganana ba khongthang asi lokatpani haike ising leirabo ising sijinaba yabagi khurung saba phangdabdun maram moikanda koina popular da ira mam thonggi manungda leiriba nakana taibe yumdong khudingmangna haiba ising ase sijinanabi da khoigi toren sikdukgi lambi amadi khoigi ising buluna nana thambada mating pangnanaba amadi afab ising sijinabagi pandamda khoina ngasi digi hongna social service ki kem ase sajaba khuzabani handakta Nepal da yuhar akanba yuhar habadagi misi mina nanglaba praja singi mateng pangluba Manipur gi team ama ngasi Imphal yawrakre makoi bu okpagi thoram ama Mantri Pukri Women's Welfare Association sinduna Mantri Pukri Community Hall da pangthoke ni tara mangana saba team adu da sarugya khiba Club 25 International Manipur gi President Karnajitna makoina Nepal da mateng pangba chatpa matamda awa ana kaya mayoknakhe awa ana tarba singdamak potchai chana thaknaba amadi sel oina punna lupa lakh kun rongi mathakta mateng pangkhe nioi marina ida tawringai cherakta yuhar amuk harakpadagi M urembi minor injury oina soki hare koi mateng pangbirakani Nepal da review taw matamda so mateng kya pangkan haiba sadam koi lehori atubu kona zu angam makada Lamdam ama sakot hanbada club singi thodang chawi haina lamsang kendragi MLA W Brazaviduna fongdukre wafam singa si haurang sabalda Unity Development Club amade maira paibi sanglen ani punna sangabagi thoramda mangna fongdukhibani thoramadu club ki secretary K Nibhandu Jila Parishad ki member Aisana Hanbi amade pradhan Tondo na chingba miyoi sing su sarugya ke Brazaviduna makha taraduna lamdam ama sakot hanba amadi lamdam dugi awada passing government ta khangan bada club singi thodang chawi Manipur da lairiba club singna miyam gi interest ta pungning changna thabak paikhalabadi sothana lairiba lamdam sing sakot hanbada chawna mateng oigani haike club amasung mungaya pai gi achau program lai lekai guna sakot na dalam naga shanti lai na ko naga club ki niyoy ga sarkar ki vibhag ka kushan naga haibadi sarkar ga praja ga thong si club amasung mera pai na shariya Kanglai Park Students Association KSA gi ing solution ani tara manga dagi tara tret phawbagi thau punana ba mi tara tret ngasi wasak lobagi thoram ama pangthokre
MU gi Centenary Hall da pangthokiba thoram aduda IGP Zone 3 S Manglem Jau Singh KSA gi Vice President Manau amadi MU gi Dean of Students Welfare Professor RK Hema Kumar na maru oiba miyosing ona saruk yake Insolusing ani tara manga dagi tara taret phawbagi oina khallaba miyosing adugi manungda Moirang Them Laxman bu President Ningthaujam Chetan bu Vice President Sukham Vidyananda bu General Secretary Priyo Laishrambu Secretary Finance amadi Nongmai Them Arpanbu Secretary Publicity oina yaure World Hypertension Day gi thoram Society for Health and Education pangai na sinduna pangai da leba Nepali Basti gi Community Hall da pangthokre hare thoranga mari leinana free medical camp ama pangthokpaga loinana hidak langtha kaya su lemni yenthokre mi chama yankhai rom masigi khudong saba phangan ki hare hauji amuka hanate mabe District Health Society Imphal Eastern Student Club amadi Imphal Municipal Corporation gi Finance and Assistant gi Chairman Birjit na punna sinduna ngasi free health camp ama khurai ahonggai gi Eastern Student Club Complex ta pangthokre Ayus ki laying yauna medicine amadi gaini gi khudong saba pikhiba free health camp aduda mioi chanirom laying baga loinana lemna hidak langthak sing yentokhe makata na camp asi pangthokigani haina Birjit na phongdorakhe koi maru iba maram ni masi ki thim de koi gi laika asida asuna na laiba adegi sen leijada mayam si koina masida koi pre medicine or pre course ba koi layang jabani Lila Singh Khongnang Khong High School da tamliba mahiroi ani Y kumdamba amasung M Sakhenba haukiba me mapanda school hankibadagi thiba khangdana lairakliba asi tekta kaidana athuba matamda thadok piraknaba school asigi mahiroi amadi oza singna school campus da wakan pham chatakre School gi headmistress KSS Sardana mahiroi ani asibu kanagumba miyoina phajinba yaurabadi tekta kaidana thadok pirau makhoi ani lamhangnaraduna leiramba thengnabirabasu mari leinaba singda pau pibiu haire moise school pungibadagi mayumda yauraktena hairakpadagi akhoina kuina lakte ba pau tajabadagi angang sing sibu mafam kadai da leibagi thengnabiba yauragadi pau pibira oina khoi moibu manghibagi nuaitabagi dana si khunjariba moibu thengnabiba mafamda pau pibira o aduga moibu lambi lamhangnaramagasu mateng pangbi oina akhoi school gi taraptagi haise Imphal Jiri Lambi gi Langjing Jiri Parking dagi Nongchup Kaithel Manbi Chingkhong amasung thangnaba area sing Lamsang Block Lamkhai dagi Kangchup Chingkhong Singda Kadangban amasung masigi thangnaba area singda thamliba curfew hayeng me 18 gi oina ayu pung 3 dagi numidang wairam pung 3 phawba komthokre Hiramasiga mari leinana District Magistrate Imphal West na order amathokre Amuromda Imphal West District pumbada ngasi numidang wairam pung 3 dagi CRPC gi section 194 subsection ani gi makada mi manga natraga hena ain kainingai oirakpa yaba mawongda punba khusu khulai sing puduna chatpadasu athing mathamkre Nisana Kunaida Piba Saiteng amasung masibu thingbada miyamgi thaudang haibasida khana nainaba mifam ama kadana Eastern Development Organization Kongpal amadi Kongpal Mutum Laikai Maira Paibiga khusamnaduna Mutum Laikai Community Hall da ngarang pangthokre thoram masida kadagi President Y Ratan Kumar Eastern Development Organization gi advisor Thinguzam Ibocha Kongpal Mutum Laikai Maira Paibigi hanagi President Wahengbam Ongbi Sanajawbi ISRI gi Executive Director Wahengbam Joy Kumar su sarugya ke Imphal West Police Commando na NSCNK gi mi ama North AOC dagi tha sigi tara manga da fare hare Police Department ki PRO gi cherol amana pharaba mi sigi maming daithoi pau gangmai sahi kunmapan apokpa laikhidraba napuna gangmai nungba gi duithanjang guitang dagi haujikna nongmaibung Rasbari da laibani hade amuram da more police ki OC in charge na luchingba police kangbu amana Sunrise Club office manak tagi PLA gi kadar ama fare phagalaba kadar asigi maming mayanglambam nganthoi maitei sei kulumdoi apopa lekhidraba nimai Langol village zone 3 dagini hade Imphal gi Khwairaman manung da section thorang lokhatpo oina ngase su Manipur police na thangal kaithel gi ngari gali yaw na mafam kaya da thiba humagi thabak chathakre chingnaba mioi kulumdoi yawbadagi makha taba verification gi damak city police da sinakre
Waikong Police Station da attest tawduna leiba Thawal Commando gi SIT Rokina luchingba kangbu amana ngasi yu angan bada kaksing khunau gi chingkhong dagi sing janba singna phaduna purakpa saji macha ama kallaba matung People for Animal Manipur gi Thawal wang mata bada leiba office da khusinakre PFA gi volunteer singna saji adu layang laba matung makhoi gi hana dagi thamaklaba sa singi marakta thamkre PFA gi chairperson AK Premna PFA na lamlaki sa uchek sing kanana ba paikhatliba Tabakta Police Department na mateng pangbirak pabu apen mafongdoke PFA gida thamliba sa sing mapung marai pharaklaba matungda makoina safagadaba mafamda thadokani haire MSU Thawal District Committee gi miyeng makhada MSU Kaksing Khunau branch hangdokre M Gaurashambu President TS Punsibabu General Secretary oina Union asigi oina khankre haire hauji sanabagi pau Nasigi sanabagi pauda Manipur Mountaineering and Trekking Association MMTA na Mount Everest Mai Pakna Summit Tokibagi Ani Suba Anniversary Amadi Indian Mountaineers ki Yankai Suba Chahi Golden Jubilee ngasi Association gi office ta pangnukre Tharamaduda Commerce and Industry Minister Govindas Konthaujam All Manipur Working Journalists Union gi President Wangkhemsa Samjai MMTA gi President Dr. L. Surjit Amadi Association asigi patron member Debla Susarukya ki Tharamaduda Dr. L. Surjit na MMTA gi Hanoi Singna Haukiba Chahi ing Solusingani Tarahundagi May Taratareta Mount Everest Mai Pakna Summit Tokibagi Anirak Suba Anniversary Pangtupani Haiki Amjogi President Wangkhemsa Samjaina Matampumbada Aranba Wakalol Dachat Nanaba Kaloi Dabane Handak Journalist Speed Climbing MMTA Amadi Amjuna Puna Sinduna Pangtokiba Si Chawna Mai Pakpani Haiki Minister Govindas Konthaujamna Adventure gi Regional Institute ama thamnana ba thorang leiriba asi mari leinaba singda taksingani Manipur gi tongan ba matik magul lei haibase India gi state kaya na khangi aikoi gi leijari ba talent sing mapung phana explore to batai phungduke media da gi chokoro ama akoi dagar hai sisla akoi expose to ba akoi gi leiriba with the existing facilities also akoi mapan gi missing sida akoi na se koi ba jaga ni number 1 bharat ki tongan ba state sing sida leiriba Singapore kaya ada samtam da matanda koi yam hina thada ba aduga prithvi gi maming chatawa koi climber kaya competition to da koi singa se yam mapok thong koi na ba sember pada shona choma de ma pamgira Tungda ngarang pangthokiba speed rock climbing competition da makok mathang tarba singda mana mathum sing yenthoke Brazenat Kang Association Sagolbal Nepra Menjor Mamang Laikai na Sinduna Association asigi Kangsangda Kangku Tarau Doina Group Mari Thokna Khaidok tuna Chathariba Mangsa Tabam Iboyaima Amade Puinabati Memorial League Kam Knockout Kendra Wise Kang Tournament ki ngasasana kiba match ta Kundra Kwam Kendra Kangkhutna Thangmaban Kendra Thakabu Panjil Kunmathoi Taranipal Kaptuna Maithiba Pikre Hayeng Lak Kangkhut Thangmaban Amade Yes School Kendra Kangkhutka Sanaragani KKYC Kairang First State Level 7 Men Aside Soccer Open Football Tournament ki semi-final changkre Langthabal Chingkha Youth Club na sinduna Langthabal Chingkha Men Ground da team tarani thoina group mari thokna khaidok chathariba First State Level 7 Men Aside Soccer Open Football Tournament ki ngasasana ki ba ahanba quarter final match ta KKYC Kairang na DYC Dimdailong Sanjen Thongbu goal taret anida maitiba piduna semi-final changkibani KKYC Kairangi mai pakpagi goal sing adu Marsina ahum Gandhina ani Ranjan amadi goal maina goal amamam chanke DYC Dimdailong Sanjen Thonggi goal ani aduna Gaidon amadi Running Lung na chankibani hayeng ani suba quarter final match ta GUF Gaipuinam amadi LCSYC Team A Langthabal Chingkha ga sanaragani Top FC na sinduna Social Athletic Club ki ground da team tara Nepal na group mari thokna khaidok tuna chathariba First Led Athokpam Chauren Singh Memorial 7 Aside Men's Open Football Tournament ki ngasasana ki ba ahanba match ta ingcholisingama chamapal mar fudra mari wangkhaina JNV Yaralpatpu goal Nepal amada maitiba pikre ingcholisingama chamapal mar fudra mari wangkhai gi goal sing adu Victor amadi
Chetan na goal ahum chanki atopa goal ani aduna kaising na chankibani Zen B Yaratpat ki amatangai raba goal adu Let Me Learn na chanki ani suba match ki sanagadaba Black Heart laktabadagi Dream Boys na walk over lokre hayang ahanba match ta ISTV Manipur amadi TYC ga sanagani ani suba match ta EUSC Telo amadi Star Club Moirang Kampuga sanagani All Manipur Recognized Private School Welfare Association Sinduna Birisandra Football Academy tabung kokta sathariba First Private School Sports Meet ki football masana gi nga sasana ki ba aroi balik round gi ahan ba match ta Hizam Irabot Memorial Public School langding achobana Kanchi Academy Kanchipur bu goal taret amada maiti ba pk ani sub match ki sana ki bada Free Progress Academy konthozamna Sanatombi Oriental English School kumbi bu goal ahum sinoda maiti ba pk ngasi nungsil sana ki ba ahan ba quarter final match ta Ghani English School na Unique Model Academy hengang bo goal taret mangada amadi ani suba quarter final match ki sana ki bada Kids High School Dilalen na Eagle High School Nagaram bo goal ahum anida maiti bapiduna semi final chankre Delhi da chathariba manga suba Hockey India Sub Junior Boys Championship ki ngasi Manipur gi ani suba match oina Orissa ga sanakhibada Orissa na goal Nepal ahumda maiti bapikre Nipso kaibina sinduna FUC Playground Uyumpokta Team Tarani Thoina Group Mari Thokna Khaidok Tuna Chathariba Manga Suba Nipso Cup District Level Men's Open Football Tournament ki ngasasana kiba ahanba match ta KIYC Ketri Iril Mapana UPSA Pukhabu goal ani sinoda ani suba match ki sana kibada NYC Team A Nongdamna FUC Team B Uyumpokpu goal ani sinoda amadi awum suba match ki sana kibada FUC Team A Uyumpokna CSC Chanungbu goal amasinoda maitiba pikre Tentha Khongbal Welfare Association Sinduna Tentha Khongbal Multiplex Ground da Team Tara Nepalna Group Taruk Thok nang Khaidok Tuna Chathariba TKWA Trophy gi ngase sana kiba match da JFC Tentha na Sonalika Puriromba Wangkhaibu goal amasinoda maitiba pikre PBM Brickfield Wangjing Sabal Chekon Lekaina Sinduna PBM Volleyball Ground da Team Nipana Group ani thokna khaidok tuna hayeng dagi mari suba district level Village Open Volleyball Tournament pangthuklagani hare Kumalampa ki Artificial Turf Football Ground da All Manipur Football Association Sinduna chathariba Grassroots Football Program da coach oina ba L Ingam amadi S Sarat Khankre Haukiba April 13 tagi 30 fauba Himachal Pradesh ta pangthukiba 53 suba Master Athletics Championship ta saruk yaruba athlete sing BJP Sports Cell na taramna okre nongmaibung lamtaibung mathakta pangthukiba thoram asida cell gi convener W Ibom Chana sanaroi singbu matam khudingda saugatli haiba wakhalolda opagi thoram asi pangthukpani haike sanaroi singbu mathakta awangma thagat phanema BJP Sports Cell na sanaroi singi damakta asigi mayona Levi have Wakalon, the Pandam, the Sigma registration program is Tayai Kaibung na Mari Subay State Level Open Tennis Ball Cricket Tournament ki winner wikre Kaibung Wang Mataba Social Development Organization Sinduna Organization Sigi Playground da Team Kunmari na saruk yaduna sathariba Mari Subay State Level Open Tennis Ball Cricket Tournament Luishin bagi thoram da Manipur Legislative Assembly ki Principal Private Secretary Khairuddin Sagnai Raba Singer Bobin Social Activist MD Abdul Hakim MD Iqbal amadi local leaders sing susarukya ke Tournament asigi aroiba match ki sana kibada Tayai Kaibung na YSA Kaibung Wang Mataba bu ran yang khayungdoi da maitiba piduna tournament asigi winner oikibani Man of the match amadi highest score gi mana Tayai Kaibung gi Rodal nanta kre Best fielder amadi Man of the series na YSA gi MD Mustaq amadi Mahesh nanta ke winner oiraba team da trophy ga loinana palising kun runners of taraba team da trophy ga loinana palising tara PK ngasino magi engsagi pauda ICAR lamhel pata ki phangba pawgi matungina ngasi khwaidagi saba degree Celsius kun 3.8 khwaidagi ingbana degree Celsius kun 10.5 nungsita yawba ising manilgi chang ayukta sada marfudra mathoi nungthildana sada humudra thoi nongjugi chang 0.9 mm ne haujaroi badamaroi pa amuhana Imphal East Commando na nongmay kapada mi amasian kiba amadi amasokan kiba thogdokpu yaningda ba phongdok tuna matam kaktaba Imphal ukrul lambi ban haukre
Manipur da tangdu leitaba amade saukhat papura ke hairabade Congress Party maru phangna muthat patangai fade haina Union Home Minister of State Kiren Rijiju na haikre amade Mapan suba mayak satpan numit ningsing thauram milala sinduna Jam Hall da pangthokre ngasi ko na ISTV na pizaba paw mata solution jare miyeng tabiriba singbu amuka hana khurumjare